अहानबदा मरुओइबा पाउसिंग लमयानदा हिजम इराबोट की चामा कुनमापन सुबा मपोकुमोन थौरम मणिपुर की मफम कयादा पाकसन्ना पांगथोकनखिबगा लोइनना लमयानदा इराबोट की मितम अमदी ममीदा लैसु कत्तुना इकाइखंगनबा उठ्ख्रे Security Force ta chathakiba tongan bathiba humbagi thabakta miyoi mari ganja kilogram kun mathoiga gram chamri kun amadi heroin gram chama ga humfu mathoiga konana fagat pangamkhre ISCOM MANIPURI pawid ing tabir bapna mapuruk sana sharminna taramok chabagaloina na pungja sifawagi maru oiba pawsing sadok natijari लमयानबा हिजम इराबोट की चामा कुनमापन सुबा मपोकुमोन न लाकपदा जननेता इरावत डे 2025 की थौरम ngasi मणिपुर लेंगाक न सिंदुना इम्फाल वेस्ट डिस्ट्रिक्ट की थांगमैबन लीला सिंह खोंगनांगखोंग द लेबा इरावत स्क्वायर दा मणिपुर की गवर्नर अजय कुमार भल्ला अमदी मरु ओइबा मिथोंगलेन कयागा लोइनना चिंगलेमना पांगथोखरे थौरम अदुदा गवर्नर अजय कुमार भल्ला Speaker T.H. Satyabrata, Rajya Sabha के MP Laishem Basana Jauba, Hanagi Chief Minister Nongthongbam Biren Amadi, MLA L. Susindro, Sheikh Nurul Hassan Amadi, Thongam Shanti Yauna Ataimaru Oiba Mithonglen Singna, Irawat Square da Leiba Jananeta Irawat Kimitamda, Laisu Katuna Ikaikumnaba Utki. अमरोमदा मणिपुर की मियामना लमयान बहाइना सखंगनरिबा लमयान हिजम इराबोट की चामगा कुनमापन लक सुबा मपोक नुमित थौरम ngasi ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको अमदी थांगवैबन यूनाइटेड क्लब TUC अनिना खुत्समनदुना थांगवैबन द लेबा चैराव चिंगदा खिल्लेबा हिजम इराबोट की मितमदा मियामना हाइलै कत्तुना इकाइखमनबा उतखी ngasi gi thauram aduda amuko gi president Sanjoy Sorok haibam na luchingduna miyam na lamyan ba asigi mafamda ikai khumna ba utki loinana tongan ba furup kayagi miyoi kaya nasu chairau chingda laktuna ikai khumna ba ulakli थौरम अदुगा मरी लेनना अमुकोगी प्रेसिडेंट संजोय सोरोक हाइबम नहाय लमयान द असिदगी अखोइना तमजनिंगाई हिरम कया अमा लेरी महाकना निंजरंबा मंगलान हाइबदी अवात अपा लेतना मसाना मरोमदोम लेपचबा ngamnaba honaba kana amattagi makhada mikha pondana leiningbा पामबा सिंथानिंगाई ओइरबा मिशक अमनी महाकना पामजरंबा निंगतंबा हाइबा अदु ngasiगी खुनाई असिना काउफम थोकते हाइखी अखोगी लुसिंग पूरे नग सिगमु निमित असिदा अखोगी अमुकोगी माइगेदगी अखोइना लेबा अखोई चमिलेबा माइगेदगी अखोइना अंगम खरा मतिंग अखोइना थमोई सेना लैसु खर कसर निसिंग जबनी मसी यामना चमना कप चमबदी मारगा थमोई नुंगा आर्थ यामना मगुल लेबा पोनी मरमदी अखोगी लुसिंग पूरे न से महा असे 19 कनोदा अखोगी 40 की आइकी अक्टोबर तांग मबन अंडरग्राउंड ताग मिसक अमने महासी तमदलिंग हिरम खुदिमत सानबदो ओरे लाइटो ओरे मागी खुदिमत महाना महाकी मंगलांदी मणिपुर से सेल्फ डिटरमिनेशन मरुंदो मिंग तंब लेबा अमा कनागी मखाद लोई चंदबा लोई मखाद लेतबा अदुम प्रजाना शासन तोबा डेमोक्रेसी ओबा अमा महाकी ड्रीमनी महा बॉम्बे अमदी कलकत्ता दा कम्युनिस्ट की मीटिंग क्या यावकी अदुग लोने कसार मीटिंग क्या बोर्ड लेक मिसमनी अदुग महा से मागी खुदिमत महा अवाज थिंक कया खंगलक थेनरगसु खुनाय सिगदमक्तदी कथुकपदा हनवा लेतना कथुकलमदना ngasi मिरोन अखोइना अखोइगी इबुदो अखोइगी लुसिंग पुरे सेबो अंगम सदांजलि खर कटपगलेना अखोइगी महान पामजरिंग निंग तंबा महान पामजरिंग सेल्फ डिटरमिनेशन अदो ngasi खुनाय कौफम थोकते Irawat Day Observation Committee Wangjing Tentha AC na sinduna ngasi Wangjing Mandal Office Complex talam lamyan bahijam Irawat ki shahi chamaga kunmapan suba mapok numit thauram pangthokre Wangjing Tentha AC gi tongan ba khulsingi miyamna athen pot lan ba lakpaga loinana pangthokhiba thauram gi manung channa Wangjing New Market ta leiba lamyan bahijam Irawat ki mitamda miyamna laikatuna ikai thumna ba utkhi ngasi gi thauram aduda Wangjing Tentha Kendra Development Committee gi Advisor Singh, retired IARCS Khundrakpam Maniton, retired Senior Lecturer S. Chauba Singh, L. Brajeshwar S. Kishore, Irawat Day Observation Committee Wangjing Tentha AC Chairman T.H. Ibocha,
Faudendagi Senior Citizen MD Abdul Samad, Langathil GP gi ex Pradhan P Birenjit, Social Activist H Robindro Amadi, TH Hebobina Maru Oiba Mithunglen Singh Oina Sarugyaki, Irawat Day Observation Committee Wangjing Tentha AC gi Convener, Thangjam Brajokishorna Nunggi Oiba Warol Piraduna, Irawat na Haurakibagi Punshiwari Amadi, Ngasigi Oirakliba Lamdam Asigi Fibam gi Matangda, Miyam da Sugaina Paudam ki amadi ngasigi wangangloi singna Irawat pu karigidamak ningsinglibano mahakpu ningsinglaga aikoina kari tamjaba yabage haibagi matangdasu wafam kaya fongdoknaki Hiram khudingmakta lusingba oibiramba asumlaba lamyanba mu ngasi aikoina kendra sida lejariba macha manai masu oiriba aikoina mahakpu kajitang aikoina ningsingnaba mahana taibang khongdarakpadagi mahak masagi sahi nipan subadagi struggle yauba horaki mahak sunnatagi sahi nipan suringaida leibaki nupi landa achouba thogang lorkiba adumlaba lamyanba Irawat Shahi khudingi leptana pangthoknarakpa thauram ama oina ngasi lamyanba Hijam Irawat ki chama kunmapan suba mapokumo ningsing thauramga mari leinana Thobal amadi yairipoki mafam kayada lamtu sengdokre loinana numidangi matamda maira thanba amadi Irawat ki mamida leisu katuna ikai khumnaba utpagi thauramsu pangthoknagadauri ngasi ayuk anganbada ke crew yairi club yairipok KYC waina sinduna club asina konba mafam singda amadi khulgi crematorium yauna luna na thamnabagi pandamda lamtu sengdokpagi thauram pangthokhi lamtu sengba aduga mari lainana kekro yairi club ki general secretary chakpram brojen na fongdorakhibada laikhidraba layoikraba lamyan bahijam Irawat na chatlamba wakhal lon sing adubu tungda haurakliba naha singda ningsing hanbagi pandamda Lishang sitna chahi khudingi pangthokto na lakpagum ngasisu lamyanba asigi chama kunmapan rak suba mapokumon thauram numit asida lamtu singbagi thauram asi pangthokpani numidangi matamdasu club asina koliba mafam singda maira thangani amadi Irawat ki photo da miyamna leisu katuna ikai khumnaba utpagi thauram su pangthokani hairi Lamyanba Irawat ki chama kunmapan suba mapokumon thauram ngasi salai kanba lob CC gi mityeng makhada ukhongsang unit ta leiba salai eco tourism park ta leiba lamyanba asigi mitamda ikai khumnaba utpaga loinana pangthokre thauram aduda loop asigi chairman salaicha laichombam Gopal amadi ukhongsang unit ki president salaicha senyai anina luchingduna lamyanba Irawat ki mitamda haikat leikat tamduna ikai khumnaba uttuna haudoki loinana atopa SKL gi unit singdagi lengbirakpa salaicha sing amadi ahal laman kaya su saryaki thauram asida Manipur gi damakta lamyanba Irawat na lawramba thaudang adubu nauhaunana ningsingnaduna thawpang minnaba matam oire hairaduna chairman salaicha Gopal na wafam kaya fongdoki Miyamgi luching purel lamyanba Hijam Irawat ki chamaga kunmapal suba mapokumon na lakpaga iroinana iramdam kanglaipak asida khundamin nariba furup kanglup khudingmakta luching purel oibiramba revolutionary social activist asina social political economic amadi administrative development gi lawramba thaudang sing adu ningsing minnaba tangai fadaba punja adu yaurakle haina lona thingkraba lal haulop KCP taibanganba group na thadora Chairol amada khanghalakli loop asige chairman taibangan bana khutyek piduna thadorakhiba chairol amada lamyanba asina socio political movement ama iramdam kanglaipak asigi damak sagat piramba liklam aduda amatta oina punsinduna chatminaba matam oire hairi ngasigi surol aikhoina supnatagi lamyanba Hijam Irawat pu ningsingba oina harau kumhai amagom amadi mahaki mitam amadi ningsing khubam singda numit asi khaktada hailai katpa leipak ningba khakna leipak nungshiba amani amasung lamyanba Hijam Irawat ki asengba chanbiram liba pangkhong
pakhong asi karamna fonggani haiba ado thamoi sengna kathokjabaga yeknaba sing thengnabada thawai pamudana kathokpa mathau tai haiba wafamsu thamlakli जननेता हिजम इरावत की मपो कुमोन मरी लेना आरामबाई टेंगोल यूनिट 48 सगोलबन अमदी तोंग्रम लेकाई यूथ फोरम ना खुदसमनदुना ngasi तोंग्रम लेकाई कम्युनिटी हॉल दा अंगांग सिंगी ओइबा पेंटिंग कॉम्पिटिशन अमा पांगथोखरी पेंटिंग कॉम्पिटिशन अदुगा मरी लेना आरामबाई टेंगोल यूनिट 48 की वांगांगलोय मैस्नाम बिक्रमजीत नहाई जननेता हिजम इरावत की मपोक था असिगा मरी लेना आरामबाई टेंगोल यूनिट 48 ना कोनबा मफम कयादा अमोट अकाई सिटप सेंबगी थौरम कयासु पांगथोखी परिंग नाइना चथरकपा थौरम असिगी सरुक अमा ओइना ngasi नर्जरी दगी क्लास 10 फाउबगी mahiroi singi oiba पेंटिंग कॉम्पिटिशन असे पांगथोकपनी पेंटिंग कॉम्पिटिशन असिगी मरु ओइबा पांदमदी पिकलिबा अंगांग सिंगदा अखोइगी नात चटनबी अमदी मरैबाक निंगबगी इहुल अमा पोखहनबनी हाइना महाकना मखा ताखी चामग कुन मापन सुबह जननेता हिजम इरावत के बर्थ एनिवर्सरी का मरी लेना अचंब आगामी पेंटिंग कॉम्पिटिशन अखोई यूथ फोरम तेरा तोंगम लेकाई मैरा पाइबी तेरा तोंगम लेकाई यूनिट 48 सगोलबन की अखोई अपुनब पुनमिनरगा नुमिनी ममांग चथरक सोशल सर्विस लोइसलब हुमनी सूब नुमितसिदा आगामी नर्जरी टू क्लास 10 फाउबगी लाई अखोई चांगदमनबगी थौरम मसा अमा पांगथोकसबने मसी तसेंग अखोइना पेंटिंग कॉम्पिटिशन असिदा अखोइना आगांगसिंगदा इंखलैबा आगांगसिंगदा पिनिंगबा पाउदम असी आगांगसिंगदा अखोइना पिजरिबा पेंटिंग की कॉम्पिटिशन असिगी थीमसु अखोइगी सोशियो कल्चर गा मरी लेनाबा अमदी पेट्रोलिज्म अखोइगी लेबांग निंगबगी इथिन असे सिगी खितंग ममी खितंग ताहनबा ngamgadra अदुगी पांदमदा अखोइना ngasiगी पेंटिंग की कइनोसि सिनजबने मसिदा थवाई यावना लाक्पिरिबा अखोइ ngasi से छात्र Security Force na ngarang Imphal Airport ta passenger ani ganja kilogram kunma thoiga gram chamriga kunga kona na fabangam kre farbam sing adudi Imphal West District ki Nagamapal namabam lekai dagi Laishram Vikas Singh chahi kun amadi Imphal West District ki Takyel Kolom lekai Takyel Mapal dagi Ngangbam Nelson Maitei chahi taramapan ni Nakalamuramda Security Force ke khangbu amana ngarang Bishnupur District ki Phogak Chau Ikhai Police Station na konba kwapta tera khongsang bida chathakiba thiba humbagi thabakta miyoi ani heroin gram chamaga humfuma thoiga konana fabangamki faraba miyoi sing adudi TS Valley Rose chahi nifu amadi TT Dowen Worthingla chahi kunthraga taretni Makoi animak Senapati District ki Ngari Raidu Lomai Village Maram Bazar dagini makoi ani dagi heroin powder yauba soap case taramathoi mobile phone ani amadi Aadhaar card ani fangle hairi Hauzik aribada maru oiba pau amuka hanna Lamyanda Hijam Irawat ki chamakun mapan suba mapokumon thauram Manipur gi mafam kayada pak sanna pangthokna kibaga loinana Lamyanda Irawat ki mitam amadi mamida laisu katuna ikai thumnaba utkre amadi Security Force na chathakiba tongan da thiba humbagi thabakta miyoi mari ganja kilogram kunma thoiga gram chamri kun amadi heroin gram chama humfuma thoiga konana fagat pangam kre Punja se fabagi oinadi ISCOM na sandokshaba Manipuri pawmatanga sa dalojeri makhataba anobo paw kaya marunggi damak ISCOM mi engtadona lebiyo